ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯊꯝꯕꯅꯦꯜ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ꯫ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ꯫ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯗꯤ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯗꯣ ꯑꯍꯥꯟꯕꯃꯛꯇ ꯊꯝꯕꯅꯦꯜ ꯃꯦꯀꯔ ꯍꯥꯏꯕ ꯑꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯒꯗꯕꯅꯤ꯫ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯆꯪꯁꯤꯟꯕꯤꯔꯣ, ꯑꯗꯨꯒ ꯊꯝꯕꯅꯦꯜ ꯃꯦꯀꯔ ꯊꯥꯕꯤꯔꯣ, ꯑꯗꯨꯒ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯊꯝꯕꯅꯦꯜ ꯃꯦꯀꯔꯗ꯫ ꯊꯝꯕꯅꯦꯜ ꯃꯦꯀꯔꯗ ꯆꯪꯁꯤꯟꯕꯤꯔꯣ, ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯊꯝꯕꯅꯦꯜ ꯑꯃ ꯍꯦꯛꯇꯗ ꯈꯜꯂꯣ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯊꯝꯕꯅꯦꯜ ꯑꯃ ꯍꯦꯛꯇꯗꯒꯤ ꯆꯪꯁꯤꯟꯕꯤꯔꯣ꯫ ꯑꯩꯕꯨꯗꯤ ꯁꯤꯗ ꯁꯤꯒꯤ ꯊꯝꯕꯅꯦꯜꯁꯦ ꯁꯤꯖꯤꯟꯅꯩꯀꯣ, ꯆꯦꯅꯦꯜ ꯑꯥꯔꯠꯁ ꯃꯦꯀꯔ ꯍꯥꯏꯁꯦ ꯁꯤꯁꯦ ꯁꯤꯖꯤꯟꯅꯩ꯫ ꯑꯗꯨ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯑꯣ, ꯑꯗꯨꯒ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯊꯝꯕꯅꯦꯜ ꯃꯦꯀꯔꯗꯨꯗ ꯆꯪꯁꯤꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯊꯝꯕꯅꯦꯜ ꯃꯦꯀꯔꯗ ꯆꯪꯁꯤꯜꯂꯒ ꯀ꯭ꯔꯤꯌꯦꯠ ꯌꯣꯔ ꯊꯝꯕꯅꯦꯜ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯑꯍꯥꯟꯕꯗ ꯂꯩꯕꯁꯦ ꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯣ꯫ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯀꯤ ꯁꯥꯏꯖꯇꯤ 16:19ꯁꯤꯅꯤ, ꯑꯅꯤꯁꯨꯕꯁꯦ ꯁꯤ ꯆꯪꯁꯤꯟꯕꯤꯔꯣ꯫ ꯀꯂꯔꯁꯦ ꯋꯥꯏꯠ ꯈꯟꯕꯤꯔꯣ, ꯋꯥꯏꯠꯅ ꯏꯐ ꯐꯖꯕꯅꯦ ꯃꯌꯥꯝ, ꯋꯥꯏꯠ ꯑꯣꯀꯦ ꯇꯧꯕꯤꯔꯣ꯫ ꯀꯂꯔꯁꯦ ꯑꯣꯀꯦ ꯇꯧꯕꯤꯔꯣ, ꯑꯗꯨꯒ ꯐꯣꯇꯣ ꯍꯥꯞꯅꯤꯡꯉꯒꯅ ꯍꯥꯞꯄꯣ, ꯐꯣꯇꯣ ꯍꯥꯞꯅꯤꯡꯗ꯭ꯔꯒꯅ ꯑꯗꯣꯝꯒꯤ ꯊꯥꯒꯗꯕ ꯃꯈꯩꯗꯨ ꯊꯥꯔꯒꯦ꯫ ꯑꯩ ꯊꯥꯔꯒꯦ, ꯑꯩꯒꯤꯗꯤ ꯁꯤꯗ ꯂꯩꯔꯦ, ꯑꯩ ꯊꯥꯔꯒ ꯂꯩꯔꯦ꯫ ꯍꯥꯎ ꯇꯨ ꯀ꯭रिꯌꯦꯠ ꯌꯣꯔ ꯌꯨꯇ꯭ꯌꯨꯕ ꯊꯝꯕꯅꯦꯜ ꯊꯥꯔꯦ ꯑꯩꯒꯤꯗꯤ꯫ ꯑꯗꯨ ꯁꯤ ꯊꯥꯔꯒ ꯁꯤꯗ ꯃꯊꯛꯇ ꯗꯥꯎꯟꯂꯣꯗ ꯂꯩꯔꯤꯁꯦ ꯁꯤꯗ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ꯫ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ꯫ ꯃꯌꯥꯝꯒꯤ ꯁꯨꯝ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯀꯦ ꯃꯊꯪꯗ꯫ ꯌꯨꯇ꯭ꯌꯨꯕꯀꯤ ꯍꯁ ꯇꯥꯏꯇꯜ